ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯅꯥꯈꯨꯟꯕꯤ ꯂꯩꯁꯥꯕꯤ ꯂꯥꯏꯔꯕ ꯄꯥꯈꯪ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗꯅꯤ, ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯄ ꯅꯣꯡꯂꯩ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯂꯨꯍꯦꯟꯕꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯁꯛꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯨꯍꯦꯟꯕꯤ ꯃꯥꯒꯤ ꯆꯥꯎꯔꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯀꯦ ꯀꯟꯅ ꯁꯦꯝꯂꯤ꯫ ꯆꯤꯟꯕꯥꯜ ꯁꯪꯅꯅꯕ ꯃꯆꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯇꯥꯞ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗ ꯁꯪꯂꯝꯃꯤ꯫ ꯁꯪꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯝꯃꯤ꯫ ꯂꯨꯍꯦꯟꯕꯤ ꯎꯄꯨ ꯊꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯍꯧꯖꯤꯛ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯑꯗꯨ ꯀꯟꯅ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃꯒ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯑꯣꯏꯅ ꯂꯤꯠꯂꯝꯃꯤ꯫ ꯃꯆꯨꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯛꯆꯗꯕ ꯑꯣꯏꯗꯦ, ꯌꯥꯝꯅ ꯄꯛꯆꯔꯝꯃꯤ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯀꯦꯕ ꯈꯣꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯀꯦꯅ ꯃꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯑꯁꯤꯗ ꯍꯪꯂꯛꯏ꯫ "ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯦꯔꯤꯁꯤꯅ?" ꯂꯨꯍꯦꯟꯕꯤ ꯃꯃꯥꯗ ꯏꯀꯦ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯗꯣꯔꯤꯌꯦ, ꯑꯗꯨꯅ ꯏꯃꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯕ ꯂꯥꯛꯏꯅꯤ." "ꯑꯦ, ꯀꯥꯏꯗ ꯆꯥꯅꯗꯣꯏꯕ?" "ꯂꯝꯉꯥꯟꯕꯤ ꯍꯣꯏꯗ ꯆꯥꯅꯗꯣꯏꯅꯤ." ꯊꯝꯕꯥꯜ ꯃꯥꯁꯨ ꯃꯆꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯗ ꯄꯤꯔꯝꯃꯤ꯫ "ꯁꯦ ꯁꯦꯜ ꯍꯥꯏꯕꯗꯣ." ꯂꯨꯍꯦꯟꯕꯤꯁꯨ ꯃꯃꯥꯅ ꯄꯤꯔꯛꯄ ꯁꯦꯜ ꯑꯗꯨ ꯂꯧꯁꯤꯟꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ, ꯐꯖꯅ ꯆꯠꯂꯨ." "ꯍꯣꯏ ꯏꯃꯥ." ꯂꯨꯍꯦꯟꯕꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯝꯉꯥꯟꯕꯤ ꯍꯣꯏꯗ ꯆꯠꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯂꯝꯉꯥꯟꯕꯤꯁꯨ ꯉꯟꯅ ꯂꯥꯛꯄꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯏꯟꯁꯥꯡ ꯃꯆꯜ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ "ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ? ꯑꯩꯅ ꯈꯪꯉꯕꯅꯦ ꯃꯥꯅ ꯏꯊꯦꯡ ꯊꯦꯡꯒꯅꯤ ꯍꯥꯏꯕꯁꯦ." "ꯊꯦꯡꯅꯤ, ꯃꯥꯗꯤꯅꯦ ꯀꯦꯅꯅꯕ ꯍꯣꯠꯅꯕꯗ ꯉꯟꯅ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯕꯅꯤ." ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯨꯍꯦꯟꯕꯤꯁꯨ ꯈꯠꯂꯤ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯩ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣ?" "ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯁꯥꯔꯝꯃꯤꯁꯦ." "ꯑꯦ, ꯑꯩꯒꯤ ꯀꯩ ꯋꯥꯔꯤ?" "ꯍꯣ, ꯏꯕꯦꯝꯃꯗꯤꯅꯦ ꯑꯗꯨꯝ ꯊꯦꯡꯉꯤꯗꯅ, ꯑꯗꯨꯒꯤ ꯁꯨꯝ ꯉꯥꯡꯅꯔꯝꯃꯤꯅꯤ." "ꯑꯁ, ꯅꯣꯏꯁꯨꯕ." "ꯑꯩꯁꯨ ꯌꯥꯗꯗꯅ ꯇꯧꯕꯅꯤ, ꯑꯩꯁꯨꯅꯦ ꯉꯟꯅꯤꯡꯉꯤꯕꯅꯤ." "ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯊꯦꯡꯉꯤꯁꯤꯅ?" "ꯌꯥꯍꯧꯅꯒ ꯈꯔ ꯊꯦꯡꯕꯅꯦ, ꯑꯗꯨꯒꯅꯦ ꯀꯦꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯊꯦꯡꯗꯣꯛꯈꯤ." "ꯅꯪꯅ ꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯉꯕꯅꯤ." "ꯈꯪꯉꯗꯤ ꯌꯥꯔꯦ, ꯑꯩ ꯀꯩꯀꯩ ꯇꯧꯔꯛꯎꯒꯦ?" "ꯌꯥꯔꯦ, ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ." "ꯐꯅꯕꯨ ꯐꯔꯤꯅꯦ ꯑꯗꯨꯏꯗꯤ." ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯂꯛꯄꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯤ ꯆꯥꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯎꯔꯦꯍꯦ ꯏꯟꯁꯥꯡꯁꯤꯗꯤ." "ꯑꯁꯦꯡꯕ ꯌꯥꯝ ꯍꯥꯎꯏ, ꯅꯍꯥꯟꯈꯩꯗꯒꯤ ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯥꯎꯕ." ꯂꯨꯍꯦꯟꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ "ꯉꯥ ꯊꯣꯡꯕꯁꯤꯅꯕꯨ ꯏꯍꯥꯎ ꯍꯥꯎꯏ." "ꯉꯥ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯇ꯭ꯔꯗꯤ ꯏꯔꯣꯝꯕꯁꯤꯅ ꯍꯦꯟꯒꯗ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥ ꯑꯃꯨꯛ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯕ ꯊꯛꯄꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ "ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯀꯩꯊꯦꯜꯗꯒꯤ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯊꯛꯎꯁꯦ." ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯉꯥꯏꯍꯥꯛꯀ ꯂꯩꯔꯔꯣꯏꯁꯦ, ꯍꯧꯖꯤꯛ ꯑꯣꯏꯅ ꯊꯛꯎꯔꯁꯦ." "ꯌꯥꯏꯌꯦ, ꯑꯩꯁꯨ ꯊꯛꯅꯤꯡ ꯂꯩꯔꯝꯃꯤꯅꯤ." "ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯊꯛꯎꯔꯁꯤ." ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯧꯅꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯇꯧꯔꯤꯕ ꯏꯔꯥꯡ ꯂꯥꯡꯂꯤꯕꯗꯣ ꯑꯃꯅ ꯉꯥꯡꯏ, ꯑꯃꯅ ꯑꯃꯨꯛ ꯉꯥꯡꯏ, ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯅꯄꯣꯠ ꯅꯠꯇꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯌꯧꯔꯝꯃꯤ꯫ ꯂꯝꯉꯥꯟꯕꯤ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯅꯦ, ꯆꯝꯄ꯭ꯔꯥ ꯃꯍꯤ ꯊꯛꯀꯦ." ꯍꯣꯏ, ꯉꯥꯏꯍꯥꯛ ꯍꯦꯛ ꯉꯥꯏꯌꯨ." "ꯍꯣꯏ ꯏꯅꯦ." ꯉꯥꯏꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯀꯥꯏꯅ ꯂꯨꯍꯦꯟꯕꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯛꯂꯒ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯈꯠꯂꯛꯂꯝꯃꯤ꯫ "ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ." ꯂꯨꯍꯦꯟꯕꯤꯅ ꯀꯟꯅ ꯅꯣꯛꯂꯛꯄ ꯑꯁꯤꯗ ꯃꯌꯥꯝꯁꯨ ꯂꯨꯍꯦꯟꯕꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯦꯔꯪꯗ ꯍꯥꯞꯂꯛꯄ ꯆꯦꯡ ꯈꯔ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯩꯗꯣꯛꯇꯨꯅ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ꯫ ꯂꯨꯍꯦꯟꯕꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯇꯥꯅꯅꯕ ꯂꯥꯎꯅ ꯍꯥꯏꯔꯛꯏ꯫
ꯍꯦ ꯅꯨꯄꯥ ꯆꯦꯡꯗꯣ ꯐꯠꯇꯕ ꯂꯣꯏꯅ ꯌꯥꯎꯔꯝꯃꯅꯤꯌꯦ ꯑꯗꯨꯅ ꯈꯨꯜꯂꯨꯔꯅꯨ ꯈꯨꯟꯕꯒꯤ ꯃꯍꯨꯠꯇꯅꯦ ꯑꯅꯧꯕ ꯑꯃ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯤꯛꯄ ꯂꯝꯉꯥꯟꯕꯤ ꯂꯨꯍꯦꯟꯕꯤꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯍꯥꯏꯔꯨꯔꯅꯨ ꯂꯝꯉꯥꯟꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯁꯥꯗꯕ ꯃꯈꯩ ꯂꯨꯍꯦꯟꯕꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯒꯝ ꯒꯝ ꯆꯪꯁꯤꯟꯈꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯦꯡꯗꯨ ꯁꯨꯝ ꯈꯨꯟꯖꯤꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯅꯨꯄꯥꯗꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯆꯦꯡꯗꯨ ꯇꯥꯁꯤꯟ ꯈꯣꯞꯆꯤꯟꯗꯨꯅ ꯇꯧꯏ ꯂꯨꯍꯦꯟꯕꯤꯁꯨ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯡꯂꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯅꯥꯗꯣ ꯄꯪꯕ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯈꯨꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯅꯨꯄꯥꯗꯨ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ ꯆꯦꯡꯁꯤꯡꯁꯦ ꯄꯥꯝꯃꯨꯏ ꯑꯗꯨꯒꯤꯅꯤ ꯂꯨꯍꯦꯟꯕꯤ ꯁꯨꯒꯠꯇꯨꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯈꯨꯂꯤꯛꯇꯤ ꯅꯨꯄꯥꯗꯨꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯈꯨꯟꯖꯤꯟꯕ ꯂꯣꯏꯔꯗꯨꯅ ꯆꯠꯄ ꯍꯦꯛ ꯍꯧꯕꯒ ꯂꯨꯍꯦꯟꯕꯤꯅ ꯅꯨꯄꯥꯗꯨꯒꯤ ꯂꯝꯕꯤꯗ ꯊꯠꯆꯤꯜꯂꯛꯂꯝꯃꯤ ꯅꯨꯄा ꯑꯗꯨꯁꯨ ꯊꯩꯗꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯂꯨꯍꯦꯟꯕꯤ ꯃꯥꯁꯨ ꯊꯠꯆꯤꯟꯕ ꯂꯦꯞꯂꯝꯗꯦ ꯅꯨꯄꯥꯗꯣ ꯍꯟꯗꯛꯇꯤ ꯂꯨꯍꯦꯟꯕꯤꯗ ꯁꯥꯎꯔꯞ ꯇꯧꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯨꯍꯦꯟꯕꯤꯁꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯃꯥꯏ ꯌꯦꯡꯒꯅꯨꯍꯦ ꯄꯛꯇꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯁꯦ ꯅꯍꯥꯟꯈꯩ ꯎꯗꯦ ꯀꯥꯏꯗꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯅ ꯍꯪꯂꯒ ꯑꯩꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯈꯪꯉꯕ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯆꯠꯄ ꯈꯔ ꯍꯧꯔꯝꯃꯤ ꯂꯨꯍꯦꯟꯕꯤ ꯃꯥꯗꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯇꯨꯊꯔꯛꯏ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯨꯍꯦꯟꯕꯤꯅ ꯅꯟꯊꯔꯛꯄ ꯑꯗꯨꯗ ꯉꯥꯛꯄ ꯉꯝꯍꯧꯗꯅ ꯎꯞꯁꯤꯜꯂꯒ ꯇꯨꯔꯝꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯡ ꯍꯥꯞꯄ ꯆꯦꯔꯪ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗꯨꯗ ꯍꯩꯗꯣꯛꯇꯨꯅ ꯇꯥꯔꯝꯃꯤ ꯂꯨꯍꯦꯟꯕꯤ ꯑꯅꯥꯕꯒ ꯀꯩꯒ ꯑꯌꯣ ꯁꯤꯔꯦ ꯅꯥꯕꯅ ꯈꯨꯠꯀꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯣꯏ ꯇꯦꯛꯑ ꯃꯥꯜꯂꯦ ꯅꯨꯄꯥꯗꯨꯗꯤ ꯄꯥꯈꯠꯅ ꯑꯅꯥꯕꯒ ꯆꯪꯗꯕ ꯃꯈꯩ ꯍꯩꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯆꯦꯡꯗꯣ ꯑꯃꯨꯛ ꯈꯨꯟꯖꯤꯜꯂꯝꯃꯤ ꯂꯨꯍꯦꯟꯕꯤꯗꯤ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯁꯣꯛꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯗꯕ ꯃꯈꯩ ꯍꯩꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯆꯦꯡ ꯑꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯂꯩꯕꯗꯨꯗ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯅ ꯑꯗꯨꯛ ꯌꯥꯝ ꯂꯤꯛꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯣꯛꯂꯤꯁꯦ ꯍꯪ ꯈꯣꯠꯇꯅꯒ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯆꯦꯡꯁꯦ ꯍꯥꯟꯅ ꯈꯨꯟꯅꯅꯕ ꯇꯧ ꯑꯁꯨꯛ ꯂꯤꯛꯄ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯕ ꯆꯦꯡꯁꯤꯗꯤꯅꯦ ꯅꯨꯡꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏ ꯌꯥꯅꯔꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯑꯃꯨꯛ ꯆꯥꯗꯣꯏꯅꯣ ꯑꯃꯨꯛꯁꯨ ꯃꯥꯅ ꯉꯁꯥꯏ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯁꯦꯜ ꯈꯔꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ ꯁꯦ ꯁꯤꯒꯤ ꯁꯦꯜꯁꯤꯅ ꯆꯦꯡ ꯂꯩꯌꯨ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯅꯨꯄꯥꯗꯨ ꯂꯨꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯩꯁꯨ ꯅꯥꯆꯨꯡꯕ ꯐꯥꯎꯗꯕ ꯃꯈꯩ ꯆꯦꯡ ꯁꯨꯝ ꯈꯨꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯂꯨꯍꯦꯟꯕꯤꯁꯨ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯃꯁꯨ ꯇꯥꯁꯤꯟꯅꯔꯝꯗ ꯆꯦꯡ ꯑꯗꯨ ꯈꯨꯟꯕ ꯂꯣꯏꯔꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ ꯂꯨꯍꯦꯟꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯂꯦꯞꯍꯧꯔꯤ ꯇꯟꯖꯥꯗꯨꯗ ꯂꯝꯉꯥꯟꯕꯤꯁꯨ ꯂꯨꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯅꯪ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯤ ꯈꯪꯗꯦ ꯑꯝꯇ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯉꯛꯀꯅꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯂꯨꯍꯦꯟꯕꯤꯁꯨ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯠꯈꯤ ꯂꯝꯉꯥꯟꯕꯤꯁꯨ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯂꯨꯍꯦꯟꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯃꯄꯤ ꯁꯤꯟꯊ ꯁꯤꯟꯊ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯆꯍꯤ 12 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯨꯟꯁꯤꯕ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯇꯥꯆꯧ ꯆꯦꯡ ꯄꯨꯔꯛꯑꯕꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯉꯔꯥꯡꯁꯨ ꯅꯨꯃꯤꯗꯥꯡ ꯈꯤꯇꯪ ꯆꯥꯏ ꯄꯨꯟꯁꯤꯕꯁꯨ ꯑꯋꯥꯕ ꯁꯛꯇꯝ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯨꯝꯂꯛꯏ ꯄꯨꯔꯛꯑꯦ ꯉꯁꯤꯗꯤ ꯏꯆꯜꯊꯣꯏꯕꯤꯁꯦ ꯑꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯄꯤꯖꯔꯗꯣꯏꯅꯤ ꯑꯁꯦꯡꯕꯩꯔꯣ ꯇꯥꯆꯧ ꯑꯁꯦꯡꯕꯅꯤ ꯂꯥꯏꯖꯗꯨ ꯃꯊꯟꯇꯒ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡꯁꯨ ꯆꯣꯡꯖꯔꯝꯃꯤ ꯃꯆꯜꯒꯤ ꯃꯇꯧ ꯎꯕꯗ ꯄꯨꯟꯁꯤꯕꯗꯤ ꯑꯋꯥꯕ ꯂꯛꯇ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯄꯨꯟꯁꯤꯕ ꯃꯥꯅ ꯍꯧꯖꯤꯛ ꯄꯨꯔꯛꯈꯤꯕ ꯆꯦꯡ ꯑꯗꯨ ꯑꯃꯨꯛ ꯈꯞꯇꯣꯛꯂꯝꯃꯤ ꯆꯦꯡ ꯑꯗꯨꯁꯨ ꯉꯁꯥꯏ ꯍꯩꯗꯣꯛꯈꯤꯕꯒꯤ ꯈꯨꯟꯖꯟꯕꯗ ꯌꯥꯎꯈꯤꯕ ꯐꯠꯇ ꯍꯥꯎꯗꯤ ꯅꯨꯡ ꯀꯔꯤ ꯀꯔꯥꯁꯤꯡ ꯑꯗꯨ ꯈꯜꯂꯝꯃꯤ ꯄꯨꯟꯁꯤꯕ ꯃꯤꯒꯤꯗ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯆꯦꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯌꯥꯎꯅ ꯐꯥꯎꯕ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯩꯗꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯅ ꯆꯔꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯣꯟꯅꯍꯧꯗ꯭ꯔꯦ ꯄꯨꯟꯁꯤꯕ ꯅꯨꯡ ꯈꯟꯅ ꯈꯟꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯁꯦꯜ ꯄꯥꯏꯕ ꯃꯣꯏꯅꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗ꯭ꯔꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯆꯦꯡ ꯈꯔꯁꯤꯒꯤ ꯃꯃꯜ ꯈꯪꯗ꯭ꯔꯤꯕꯁꯤ ꯁꯣꯟꯅ ꯁꯣꯟꯅ ꯈꯟꯕ ꯂꯣꯏꯔꯕ ꯆꯦꯡꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟꯅ ꯊꯝꯃꯝꯃꯤ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯊꯣꯡꯒꯗꯕꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯍꯣꯏ ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ
Ichan Thoibibu kari injang chaninge? Nga thongbusu chaningi, uti su chaningi. Nga di kona thongase, ngasigi ne, uti thongase. Yarabo? Hoi da jo. Asi haiduna harau harau, amuk imungda jensin kirami. Punsibasu imungda changlaktu na chak thongkalami. Chak thongna thongna su uti thongbada hapkadaba machal sing adu malami. Ngaihaki matungni punsiba chak insang thongba loiraba matungda machalgi manakta changlai. Mahakna changlakpada machal nupidi isisina tumduna lairami. Punsiba tumliba machalda nungsina yenglaba matungda machalgi masanomduna haudoklami. Ichan Thoibi, se, hokul, chak loiri. Tachongna chak loirabani. Charasi lao. Laija uirum, tumningbagi mayayna khumlai. Chaningde. Se, hokul, kitang dang uirabasu chasi. Ichal Thoibina thongo haiba utido adusu thongabani. Laija mamito tapna panglai. Punsibado machalgi makokta nungsina nanthabiduna hairai. Lao, hana charurasi. Ichal chak lamamani. Punsibana machalgi makot samduna chaksang tamna pusilai. Laija su tapna phan lairiba aduda phamtharai. Punsiba machalgi chak ising adu ningthina thidokpiraba matungda machalbu pijarami. Laija su chaka lambana chak adu kit namduna fanghoraroi matagumna charami. Punsibadi machalna hauna charibadu thawai tana yengjarami. Laija charambadagi chap leplami punsibasu machalna chaba lepkibaduda hangai. Kaidoragi chanbo. Tacho, ai cha oi. Kitanga cha khodana. Puk pik thali. Adu iradi nakhuna saham dolo. Hoi tacho. Asi haiduna laija su hagotuna thokhirami. Punsibasu machalna lemlambagi cha khara adu mahak charami. Chaba khotpasu loiraba matungda kolik sing adu ningthina loisalamduna thabak suba chatnanaba tawrami. Punsiba machanda onsanduna hairami. Ichan Thoibi yumdagi chathoktana leiramuko. Tacho thabak suba chatlukige. Hoi tacho, horen halakpada aigi achapok mayam leirauko. Leirake. Laija su harauna mabungna chakhibadu yengduna leihawi. Punsibasu chawban khoida laklami. Chawban mangonduda fakmacha ama thaduna boy amada kari no khare iduna leirami. Iribadu pukning changkhiduna mi lakba khotba amata khanglamde. Punsibasu sumangduda leptuna chawban bu kaurai. Khura, aila iye. Chawban su irambadagi chap leptuna punsibada yengai. Punsibasu tapna hairai. Khurana ngarang hairambudo adugi laibani. Ihe, aidi ikawbu kawruredana. Khura, karino taw harisibo. Atai nateda. Sumangi nakanda jek leiribasing ase sangoida amukta honjilu haige tawbani. Hoi khura, ai honjinjage. Asumna punsibana jek sing adu maningda yamna wana honjilami. Mahakna honba loirakpa matamdadi asugi matik thengduna leiramle. Punsiba chawbanda wansinduna hairai. Khura, loiri honjinba. Chawbanda sel khara lauthokduna punsibada pirai. Se, nangi awamal. Punsiba seldu ikaina lausilami matamsu thengjilakpana punsiba mayumda hanjilaklami. Laija ngasaidagi mabungbu ngaiduna leirambani mabungna thongaldagi changlukpasi ubada harauna mabungi maikai tamna chensilai. Tacho, aigi achapot leirakpra. Ichan Thoibigibu leirakte haibro. Adudi kadai piro. Punsiba bana ngasai machalgini haiduna leirakpa. Chini haingana du puthokduna pirami. Laijadi madu ubada haraubana loikre. Punsiba masu machalna haraujabasi ubada mahaksu nungaiba phaujarami. Punsiba magini haibada machal sinatana kanasu leiramde aduga mahaki apopisu machalasina angang oiringai anaba amadagi laikhiramde. Mathangi numitni punsiba machalbu chak pijaramlaba matungda mahaksu thembi khoigi laikaida thembi unaba laklami. Thembi mahaksu punsiba bu hana ngaiduna leirami. Punsiba thembi ubada harauna kaurai. Thembi ngaiba kyam kuirage. Thembi machindu paithoktuna kuidri khoi. Saunu basi ayada tawbaniba. Nangidi adu ngaktani. Haima. Paithok paisinga mu tawriraba. Tawdradi aina ngaireise kyam kuirage khangbra. Hoiba ai lanjareba. Saugi khanbase hekta ngamdaba. Punsiba nokfe tawna ai nungsibagi ngamdreni. Masaksiga. Saksida natro nangna kelise.
ꯍꯣ ꯃꯥꯅꯦ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯊꯦꯝꯕꯤꯒꯤ ꯃꯑꯣꯡꯁꯤꯗ ꯄꯨꯟꯁꯤꯕꯗꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯅꯣꯛꯂꯝꯃꯤ ꯊꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯅ ꯅꯣꯛꯂꯤꯕꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯌꯦꯡꯂꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯊꯦꯝꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯣꯛꯂꯝꯕ ꯑꯗꯨꯗꯒꯤ ꯆꯞ ꯂꯦꯞꯂꯝꯃꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯅꯪ ꯅꯣꯛꯅꯤꯡꯗꯦ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯃꯥꯅꯦꯕ ꯑꯩꯅ ꯊꯣꯛꯍꯟꯕꯅꯦꯕ ꯊꯦꯝꯕꯤ ꯍꯧꯖꯤꯛꯇꯗ ꯅꯣꯛꯊꯣꯔꯛꯏ ꯃꯁꯛꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯈꯩ ꯑꯁꯦꯡꯕꯒꯤ ꯑꯩꯁꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯃꯌꯥꯝ ꯄꯨꯟꯁꯤꯕꯁꯨ ꯊꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯎꯅꯔꯕ ꯃꯇꯨꯡꯗ ꯍꯟꯅꯔꯝꯃꯤ ꯊꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯂꯛꯄꯒ ꯊꯦꯝꯕꯤꯒꯤ ꯃꯃꯥ ꯄꯥꯟꯍꯩꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯥꯛꯊꯔꯛꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯌꯦ ꯏꯃꯥ ꯄꯥꯟꯊꯣꯏ ꯍꯣꯏꯗ ꯆꯠꯂꯨꯏ ꯁꯦꯡꯉꯕꯣ ꯁꯦꯡꯉꯤ ꯄꯥꯟꯍꯩꯕꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯇꯊꯣꯠ ꯇꯊꯣꯠꯂꯕꯤ ꯃꯃꯥꯏꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯛꯏ ꯅꯪ ꯃꯗꯨꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯅꯪ ꯃꯗꯨꯗ ꯂꯩꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤꯒꯦ ꯏꯃꯥ ꯂꯥꯏꯔꯕꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯆꯞ ꯃꯥꯟꯅꯗꯕ꯭ꯔꯣ ꯍꯥꯏ ꯃꯁꯤ ꯃꯆꯤꯟꯁꯤ ꯌꯥꯝ ꯈꯨꯝꯃꯤꯅꯦꯍꯦ ꯅꯃꯥꯏꯗꯨꯗ ꯑꯃꯨꯛꯁꯨ ꯊꯥꯔꯛꯎꯔꯣ ꯅꯪ ꯊꯦꯝꯕꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯗ ꯋꯥꯔꯧꯅ ꯌꯦꯡꯖꯔꯛꯏ ꯄꯥꯟꯍꯩꯕꯤ ꯑꯃꯨꯛ ꯇꯞꯊꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯆꯥꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ ꯂꯩꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯂꯣ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯊꯤꯡꯂꯤꯕꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯀꯗꯥꯏꯗꯒꯤ ꯏꯍꯧꯔꯛꯄ ꯄꯤꯔꯥꯡꯅꯣ ꯈꯪꯗꯦ ꯃꯄꯤꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯊꯦꯝꯕꯤꯁꯨ ꯃꯃꯥꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯞꯀꯅꯨ ꯑꯩ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯩ ꯃꯥꯒ ꯂꯣꯏꯅꯔꯔꯣꯏ ꯄꯥꯟꯍꯩꯕꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯝꯂꯛꯏ ꯊꯦꯝꯕꯤꯁꯨ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯏꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯔꯔꯣꯏ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯔꯒ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯁꯣꯟꯅ ꯁꯣꯟꯅ ꯃꯄꯤꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯊꯥꯄꯨꯟꯁꯤꯕ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯏꯁꯥꯅ ꯏꯁꯥ ꯋꯥꯅꯅꯕ ꯁꯤꯟꯖꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯞꯇꯥꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯂꯨꯍꯦꯟꯕꯤ ꯃꯃꯥꯟꯅꯕꯤ ꯂꯝꯉꯥꯟꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗꯨ ꯌꯥꯎꯔꯤ ꯂꯝꯉꯥꯟꯕꯤ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯗꯨꯒꯗꯤ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯨꯍꯦꯟꯕꯤꯒ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯈꯛꯇ ꯇꯔꯛ ꯇꯔꯛ ꯃꯐꯝꯗꯨꯗ ꯂꯩꯔꯤ ꯑꯃꯨꯕ ꯂꯨꯍꯦꯟꯕꯤꯗ ꯌꯦꯡꯗꯨꯅ ꯂꯛꯅꯔꯤ ꯂꯨꯍꯦꯟꯕꯤ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ ꯄꯥꯎꯈꯨꯝ ꯑꯝꯇꯗꯤ ꯄꯤꯌꯨꯗꯅ ꯂꯨꯍꯦꯟꯕꯤ ꯃꯃꯤꯠ ꯄꯩꯅ ꯑꯃꯨꯕꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯨꯊꯤ ꯂꯨꯋꯥꯎꯕ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯖꯅꯨ ꯑꯦ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤꯅꯦ ꯑꯗꯨꯒꯨꯝꯕ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ ꯀꯔꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯦꯕ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯅꯞꯁꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯕ ꯑꯃꯨꯕ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯂꯨꯍꯦꯟꯕꯤꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯍꯩ ꯈꯪꯉꯤꯅꯦꯍꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯁꯥꯎꯕꯤ ꯅꯪ ꯑꯃꯅꯦ ꯅꯨꯄꯥ ꯐꯪꯉꯣꯏ ꯅꯪꯒꯨꯝꯕ ꯃꯨꯊꯤ ꯂꯨꯋꯥꯎꯕ ꯅꯨꯄꯥꯗꯤ ꯄꯥꯝꯖꯗꯦ ꯍꯥꯏꯖꯔꯤꯕ ꯃꯨꯔꯁꯨ ꯋꯥꯎꯔꯁꯨ ꯔꯥꯁꯤꯗꯤꯅꯦ ꯃꯇꯨꯝ ꯃꯇꯨꯝ ꯂꯩꯕꯅꯤ ꯊꯥꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯣ ꯂꯨꯍꯦꯟꯕꯤ ꯑꯃꯨꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯈꯪꯍꯧꯗ ꯀꯟꯅ ꯍꯦꯛꯇ ꯈꯨꯄꯥꯛꯀ ꯈꯨꯔꯒ ꯅꯣꯛꯊꯣꯔꯛꯏ ꯀꯩꯅꯣ ꯃꯨꯊꯤ ꯅꯪꯅ ꯏꯪꯊꯝꯊꯥꯁꯨ ꯅꯠꯇꯕ ꯀꯥꯂꯦꯟꯁꯤꯗ ꯆꯦꯛꯈꯥꯏꯔꯤꯗꯨꯕꯣ ꯑꯃꯨꯕ ꯏꯀꯥꯏꯅ ꯃꯀꯣꯛꯀꯥꯗꯨ ꯅꯥꯟꯗꯨꯅ ꯂꯨꯍꯦꯟꯕꯤ ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯕꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯆꯦꯛꯈꯥꯏꯕꯨ ꯆꯦꯛꯈꯥꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯂꯛꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯂꯛꯅꯔꯗꯤꯅꯦ ꯑꯩ ミꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯅ ꯆꯣꯞꯄ ꯁꯣꯏꯗ꯭ꯔꯦ ꯑꯗꯨ ꯈꯪꯉꯗꯤ ꯅꯁꯥꯅ ꯈꯪꯅ ꯂꯛꯅꯔꯛꯀꯅꯣ ꯍꯥꯏꯖꯔꯤꯕ ꯍꯣꯏ ꯍꯣꯏ ꯉꯁꯤꯗꯒꯤꯗꯤ ꯂꯛꯅꯖꯔꯔꯣꯏ ꯖꯣꯏ ꯖꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯦꯟꯕꯤꯗ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯂꯨꯍꯦꯟꯕꯤꯗꯤ ꯀꯟꯅ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ ꯆꯠꯊꯣꯛꯑꯗ ꯅꯁꯛꯇꯨꯒ ꯏꯃꯨ ꯍꯦꯛ ꯃꯨꯈꯩ ꯇꯧꯖ ꯁꯥꯏꯗꯣ ꯌꯥꯝ ꯄꯛꯇꯦ ꯃꯨꯔꯕꯁꯨ ꯃꯨꯁꯅꯥ ꯑꯩꯈꯣꯏꯗꯤ ꯍꯣ ꯃꯨꯁꯅꯥ ꯏꯕꯨꯡꯉꯣ ꯀꯨꯆꯨ ꯁꯦꯡꯗꯕ ꯏꯕꯦꯝꯃ ꯅꯪ ꯑꯃꯅꯦ ꯅꯨꯄꯥ ꯐꯪꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯅꯨꯄꯥꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯏꯇꯨꯡ ꯑꯁꯤꯗ ꯈꯣꯏꯃꯨ ꯀꯌꯥꯅꯤ ꯏꯟꯅꯔꯤꯕ ꯏꯟꯅꯔꯒ ꯀꯩꯒꯤ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯤꯕ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯌꯥꯎꯗꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯥ ꯍꯦꯛ ꯐꯪꯉꯕ ꯅꯝꯗꯅ ꯑꯩꯅ ꯑꯣꯏꯅ ꯀꯣꯏꯅꯤ ꯋꯥ ꯂꯣꯏꯔꯦ ꯑꯦ ꯀꯤꯕꯨ ꯀꯤꯅꯦ ꯅꯪꯗꯤ ꯇꯧꯕꯁꯨ ꯌꯥꯝ ꯉꯝꯃꯤꯅ ꯈꯔ ꯈꯔ ꯀꯤꯌꯣ ꯀꯤꯌꯣ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ
ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯝꯉꯥꯟꯕꯤꯁꯨ ꯀꯣꯔꯧꯒ ꯄꯨꯟꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ? ꯂꯨꯍꯦꯟꯕꯤꯅ ꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯃꯨꯕꯅ ꯍꯥꯟꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯋꯥꯔꯤ ꯍꯥꯏꯕꯨ ꯌꯥꯝ ꯌꯥꯝꯃꯤꯗ, ꯑꯗꯨꯅ ꯀꯔꯝꯕ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤ ꯅꯣꯛꯂꯒ ꯍꯥꯏꯔꯤꯁꯤꯅꯗꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯟꯅꯔꯦ ꯁꯤꯅꯤꯅꯦ꯫ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦ꯫ ꯂꯨꯍꯦꯟꯕꯤ ꯄꯩꯔꯞ ꯑꯃꯨꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯕꯁꯨ ꯂꯨꯍꯦꯟꯕꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯍꯩꯁ, ꯀꯤꯀꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯨ, ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ꯫ ꯂꯨꯍꯦꯟꯕꯤ ꯂꯝꯉꯥꯟꯕꯤꯗ ꯈꯨꯗꯥꯡ ꯇꯥ ꯄꯥꯏꯗꯨꯅ, ꯂꯝꯉꯥꯟꯕꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯍꯥ, ꯍꯣꯏ ꯍꯣꯏ ꯑꯃꯨꯛꯁꯨ ꯀꯣꯔꯧꯒ ꯑꯃꯨꯕꯤꯒ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥ ꯀꯣꯔꯧ, ꯇꯥ ꯑꯃꯨꯕ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ, ꯅꯣꯏꯁꯨ ꯐꯜꯂꯣꯀꯣ ꯐꯖꯅ꯫ ꯍꯣꯏ ꯍꯣꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯨꯍꯦꯟꯕꯤ ꯁꯥꯎꯅ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯃꯁꯛ ꯁꯛꯇꯥꯗꯨꯒ ꯃꯆꯤꯟ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯕ, ꯃꯥꯅꯦ ꯑꯩꯒꯤ ꯈꯨꯄꯥꯛ ꯆꯥꯗ꯭ꯔꯤꯗꯣ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯂꯝꯉꯥꯟꯕꯤ ꯒ꯭ꯌꯥꯟꯗꯤ ꯉꯥꯎꯔꯤꯕꯅꯤ ꯂꯨꯍꯦꯟꯕꯤꯒꯤ ꯏꯁꯧꯗꯨ ꯇꯥꯕꯗ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯇꯥꯅꯤꯡꯉꯤ ꯈꯪꯗꯦ ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ, ꯋꯥ ꯆꯕꯦꯠ ꯆꯕꯦꯠ ꯉꯥꯡꯉꯗꯅ ꯃꯁꯛꯅꯤ ꯀꯥꯏꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ, ꯑꯗꯨꯗꯤ ꯅꯠꯇꯦ ꯊꯤꯔꯤ ꯈꯨꯊꯤꯗꯨꯒ꯫ ꯂꯝꯉꯥꯟꯕꯤ ꯍꯟꯗꯛꯇꯤ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯈꯨꯝꯂꯛꯏ꯫ ꯅꯪꯁꯨ ꯃꯤꯅ ꯉꯥꯡꯕ ꯈꯨꯗꯤꯡ ꯍꯦꯛ ꯈꯨꯝꯃꯤ, ꯅꯪꯅ ꯈꯨꯝꯕꯒꯤ ꯉꯥꯡꯂꯤꯕꯅꯤ ꯑꯃꯗꯨꯁꯨ꯫ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯪꯁꯨ ꯅꯋꯥꯒꯤ ꯃꯃꯥꯟꯅꯕꯅꯤꯅ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯍꯥ? ꯑꯁ, ꯃꯤꯆꯪ ꯆꯪꯕꯩ ꯋꯥ ꯅꯠꯇꯦꯕ, ꯈꯪꯉꯕꯅꯤ ꯅꯪꯁꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯒꯨꯔꯣꯡ ꯒꯨꯔꯣꯡ ꯆꯠꯈꯤ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯂꯨꯍꯦꯟꯕꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯨꯍꯦꯟꯕꯤ ꯆꯠꯂꯝꯕꯗꯒꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯂꯨꯍꯦꯟꯕꯤꯅ ꯂꯦꯞꯂꯒ ꯂꯩꯈꯤꯕꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯑꯃꯨꯛ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ? ꯂꯝꯉꯥꯟꯕꯤꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ, ꯅꯍꯥꯟ ꯅꯣꯏꯗ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤꯕ ꯆꯦꯡ ꯍꯩꯗꯣꯛꯈꯤꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ? ꯂꯝꯉꯥꯟꯕꯤꯁꯨ ꯂꯨꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯈꯪꯗꯦꯗ ꯑꯩꯗꯤ, ꯃꯁꯛꯀ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯅꯍꯥꯟꯁꯨ꯫ ꯃꯥꯅꯤꯗ, ꯈꯪꯅꯤꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯒ ꯄꯨꯟꯁꯤꯕꯁꯨ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯞ ꯆꯥꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯗꯤ ꯃꯥꯅ ꯂꯩꯔꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯨꯍꯦꯟꯕꯤꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯄꯨꯟꯁꯤꯕꯅ ꯁꯨꯝ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯨꯍꯦꯟꯕꯤꯁꯨ ꯄꯨꯟꯁꯤꯕꯕꯨ ꯇꯥꯅꯅꯕ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯑꯣꯏ, ꯉꯥꯏꯈꯣ! ꯄꯨꯟꯁꯤꯕꯁꯨ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨꯝꯅ ꯀꯩꯁꯨꯝ ꯃꯣꯡꯍꯥꯗ ꯆꯠꯂꯝꯃꯤ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯄꯨꯟꯁꯤꯕꯅ ꯁꯨꯝ ꯆꯠꯈꯤꯕꯗꯨꯗ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯁꯤꯜꯂꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯃꯨꯟꯅ ꯍꯦꯛꯇ ꯄꯨꯟꯁꯤꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ, ꯑꯩꯅ ꯀꯧꯔꯒ ꯅꯪꯅ ꯇꯥꯁꯤꯟꯅꯗꯅ ꯆꯠꯈ꯭ꯔꯤꯗꯣ? ꯑꯩꯗꯤ ꯀꯩꯒꯤ ꯀꯧꯔꯤꯅꯣ? ꯈꯪꯗꯦ, ꯅꯪꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ, ꯑꯩꯉꯣꯟꯗ ꯈꯔ ꯄꯤꯔꯝꯃꯣ꯫ ꯄꯨꯟꯁꯤꯕ ꯂꯨꯍꯦꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯦ ꯑꯩꯅ ꯍꯥꯟꯅ ꯎꯈ꯭ꯔꯕꯒꯨꯝ꯫ ꯎꯔꯝꯃꯅꯤ, ꯒꯤ ꯆꯦꯡ ꯍꯩꯗꯣꯛꯄ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯣ ꯑꯩ꯫ ꯂꯨꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯤ ꯈꯪꯁꯥꯎ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯨꯍꯦꯟꯕꯤꯗꯤ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯉꯕꯣ ꯍꯧꯖꯤꯛꯇꯤ? ꯄꯨꯟꯁꯤꯕ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ, ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯁꯦ? ꯑꯩ ꯆꯠꯀꯦ ꯍꯟꯗꯣꯛ꯫ ꯃꯤꯅ ꯏꯟꯁꯥꯡ ꯅꯥꯄꯤꯗꯨ ꯈꯔ ꯄꯤꯔꯝꯃꯣꯗꯤ ꯌꯥꯗꯦ? ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯁꯔꯨꯛ ꯌꯥꯎꯗꯦ꯫ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝ ꯂꯤꯛꯄ? ꯄꯨꯟꯁꯤꯕ ꯊꯋꯥ ꯁꯥꯗ ꯂꯨꯍꯦꯟꯕꯤꯅ ꯊꯠꯆꯤꯜꯂꯤꯕꯗꯨ ꯊꯩꯔꯒ ꯆꯠꯂꯝꯃꯤ꯫ ꯂꯨꯍꯦꯟꯕꯤ ꯃꯥꯁꯨ ꯈꯨ ꯈꯨ ꯀꯥꯝꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯂꯝꯉꯥꯟꯕꯤꯁꯨ ꯄꯨꯟꯁꯤꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯨꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯅ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯃꯤꯒꯤ ꯁꯦꯟ ꯇꯤꯡꯈꯩ ꯋꯥꯅ ꯂꯩꯖꯔꯛꯏꯁꯦ, ꯏꯟꯁꯥꯡ ꯅꯥꯄꯤꯗꯨꯕꯨ ꯄꯤꯔꯛꯑꯣꯅ ꯅꯤꯔꯤꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯏꯀꯥꯏꯗꯗꯅ ꯅꯤꯔꯤꯕꯅꯤ꯫ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯩꯅ ꯈꯪꯗ꯭ꯔꯗꯤ ꯈꯪꯅꯅꯕ ꯍꯥꯏꯔꯛꯑꯣꯗꯅ꯫ ꯈꯪꯗꯦ ꯑꯩꯈꯣꯏ꯫ ꯈꯪꯉꯛꯑꯔꯣꯏ ꯑꯃꯨꯛ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯂꯤꯛꯑꯦ ꯍꯥꯏꯕ, ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯑꯩꯅ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯌꯥꯗꯦ꯫ ꯀꯥꯏꯗ ꯌꯥꯅꯤꯒꯦ, ꯃꯤꯁꯨ ꯁꯦꯜ ꯇꯤꯡꯈꯩ ꯂꯩꯔꯤꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯂꯥꯏꯔꯕ ꯃꯥꯜꯂꯤ, ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯂꯨꯍꯦꯟꯕꯤꯗꯨ ꯂꯝꯉꯥꯟꯕꯤꯗ ꯐꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯃꯉꯣꯟꯗ ꯃꯨꯟꯅꯒ ꯌꯦꯡꯉꯝꯃꯤ ꯑꯣꯏꯔꯦ? ꯌꯦꯡꯕ ꯅꯠꯇꯦ, ꯁꯨꯝ ꯎꯕꯗ ꯈꯪꯕꯅꯤ꯫
ꯂꯣꯏꯍꯦꯟꯕꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯗ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯃꯁꯛꯁꯨ ꯐꯖꯩ, ꯑꯩꯅ ꯀꯣꯏꯕ ꯍꯥꯏꯗꯨꯅꯤ. ꯅꯪ ꯑꯃ ꯌꯥꯝ ꯀꯣꯏꯔꯅꯤ. ꯀꯣꯏꯅꯤꯗꯤ ꯀꯣꯏꯅꯤ, ꯋꯥ ꯂꯣꯏꯔꯦ. ꯌꯥꯔꯦ, ꯀꯣꯟꯅ ꯀꯣꯏꯔꯣ, ꯍꯜꯂꯁꯤ ꯂꯥꯛꯑꯣ. ꯍꯣꯏꯍꯦ, ꯅꯪꯅꯤ. ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ. ꯂꯣꯏꯍꯦꯟꯕꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯁꯤ ꯐꯥꯎꯕ ꯄꯨꯟꯁꯤꯕꯕꯨ ꯅꯤꯡꯁꯤꯡ ꯅꯣꯛꯂꯝꯃꯤ. ꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯉꯁꯥꯏꯗꯒꯤ ꯂꯣꯏꯍꯦꯟꯕꯤꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯅꯤ. ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ, ꯁꯣꯅꯨ ꯏꯆꯨ ꯆꯨꯔꯗꯅ, ꯃꯁꯛꯅꯤ ꯀꯥꯏꯅ ꯏꯀꯦ ꯀꯦꯔꯗꯅ. ꯁꯣꯟꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨꯗꯤ ꯂꯦꯞꯄ ꯅꯠꯇꯦ. ꯂꯥꯏꯖꯁꯨ ꯃꯕꯨꯡꯅ ꯉꯁꯥꯏꯗꯒꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯀꯅꯥꯅꯣ ꯁꯣꯅꯣꯆꯨꯏ ꯍꯥꯏꯗꯣ? ꯂꯩꯌꯦ, ꯅꯨꯄꯤ ꯑꯃ. ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯏꯅꯝꯃꯔꯥ? ꯃꯆꯜꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯀꯥꯏꯗꯒꯤ ꯏꯅꯝꯃꯅꯣ, ꯁꯣꯅꯣꯆꯨꯕꯤꯗꯨꯕꯨ? ꯇꯥꯆꯧ, ꯏꯅꯝꯃꯗ ꯁꯣꯅꯣꯆꯨꯏ ꯍꯥꯏꯒꯅꯨ. ꯆꯨꯏꯕꯨ ꯆꯨꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯇꯥꯆꯧ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕ. ꯍꯣꯏ, ꯌꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯉꯒꯅꯦ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ パꯊꯣꯛꯎꯔꯣ. ꯍꯣꯏ ꯇꯥꯆꯧ. ꯂꯥꯏꯖꯁꯨ ꯀꯟꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯄꯨꯟꯁꯤꯕꯁꯨ ꯃꯆꯜꯅ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯑꯋꯥꯕ ꯀꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯄꯨꯟꯁꯤꯕ ꯑꯌꯨꯛꯀꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯦꯝꯕꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯦꯝꯕꯤꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ. ꯊꯣꯡꯒꯥꯜ ꯑꯗꯨꯗꯁꯨ ꯆꯦꯞꯊ ꯊꯦꯝꯕꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯂꯤ. ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ. ꯊꯦꯝꯕꯤ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕꯅꯤ. ꯄꯨꯟꯁꯤꯕ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯃꯥ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯖꯤꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛ. ꯄꯨꯟꯁꯤꯕꯁꯨ ꯃꯆꯜꯕꯨ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯄꯨꯟꯁꯤꯕꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄꯅꯤ. ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯏ. ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯄꯨꯟꯁꯤꯕ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕ ꯅꯠꯇꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯦꯝꯕꯤ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡꯗꯨꯗ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯀꯦꯅ ꯍꯥꯏꯔꯛꯏ, ꯇꯥ ꯊꯧꯕ, ꯑꯩꯕꯨ ꯅꯣꯏ ꯌꯨꯝꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯁꯤꯟꯗꯣꯏꯅꯣ? ꯀꯨꯏꯔꯔꯣꯏ, ꯍꯟꯗꯛ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯄꯨꯁꯤꯜꯂꯗꯝꯅꯤ. ꯑꯁꯦꯡꯕꯩꯔꯣ? ꯑꯁꯦꯡꯕꯅꯤ. ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯁꯦ. ꯄꯨꯟꯁꯤꯕ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯅ ꯁꯥꯎꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯔ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ? ꯊꯦꯝꯕꯤ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ. ꯄꯨꯟꯁꯤꯕ ꯊꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯔꯝꯃꯤ. ꯊꯦꯝꯕꯤꯗꯤ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯎ. ꯄꯨꯟꯁꯤꯕ ꯇꯥꯁꯤꯟꯅꯗ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯍꯣꯠꯅꯔꯝꯃꯤ. ꯊꯧꯕ ꯃꯥꯁꯨ ꯊꯦꯝꯕꯤꯒꯤ ꯈꯨꯗꯥꯡ ꯅꯥꯝꯃ ꯄꯥꯏꯔꯛꯇꯨꯅ ꯈꯥꯝꯃꯤ. ꯅꯪꯕꯨ ꯑꯉꯥꯎꯕꯔꯣ? ꯃꯔꯝ ꯂꯩꯇꯅ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯄꯨꯟꯁꯤꯕꯁꯨ ꯁꯥꯎꯕꯗꯨ ꯇꯞꯊꯗ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ. ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ. ꯑꯗꯨꯒ ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯤ. ꯂꯩꯁꯥꯕꯤ? ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯗꯣ ꯑꯣꯟꯅꯔꯝꯒꯅꯤ. ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯁꯣꯏꯔꯣꯏ. ꯄꯨꯟꯁꯤꯕ ꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯍꯧꯗ ꯊꯧꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ. ꯊꯧꯕ ꯃꯥꯁꯨ ꯉꯥꯛꯄ ꯉꯝꯍꯧꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ. ꯊꯦꯝꯕꯤ ꯁꯥꯎꯅ ꯄꯨꯟꯁꯤꯕꯒꯤ ꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯔꯝꯗꯨꯅ ꯊꯧꯕꯅ ꯇꯨꯔꯤꯕ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯄꯤꯔꯝꯃꯤ. ꯇꯥ ꯊꯧꯕ, ꯀꯌꯥꯝ ꯁꯣꯛꯀꯦ? ꯊꯦꯝꯕꯤ, ꯑꯩ ꯀꯩꯁꯨ ꯁꯣꯛꯇꯦ. ꯊꯦꯝꯕꯤ ꯁꯥꯎꯅ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯈꯨꯠ ꯊꯥꯕ ꯁꯥꯏ. ꯃꯊꯪꯒ ꯍꯦꯛ ꯑꯩꯈꯣই ꯑꯅꯤꯒꯤ ꯃꯔꯤꯗ ꯅꯪꯅ ꯌꯦꯜꯂꯛꯑꯕ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯪꯉꯕ? ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯊꯧꯕꯒ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯄꯨꯟꯁꯤꯕ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯄꯤ ꯇꯥꯈꯩ ꯀꯞꯂꯝꯃꯤ. ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯂꯨꯍꯦꯟꯕꯤꯒ ꯂꯝꯉꯥꯟꯕꯤꯒꯗꯤ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯅꯨꯄꯥꯁꯦ. ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯔꯤ, ꯑꯩꯗꯤꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯕ? ꯅꯨꯄꯤꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯦ. ꯅꯨꯄꯤꯁꯤꯗꯪꯗ ꯄꯪꯇꯥꯏ ꯇꯥꯏꯁꯤꯟꯅꯒꯅꯨ. ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯉꯤꯗꯣ? ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅ ꯅꯨꯄꯥ ꯑꯁꯤꯗꯒ ꯈꯨꯠ ꯊꯥꯔꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯅꯨꯄꯤꯁꯤꯒꯤ ꯈꯨꯗꯥꯡ ꯍꯥꯟꯅ ꯄꯥꯏꯔꯤꯁꯦ ꯃꯔꯝ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯒ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯑꯔꯥꯟꯕ ꯇꯧꯒꯗꯕ ꯃꯤ ꯅꯠꯇꯦ. ꯅꯪꯅ ꯈꯪꯕꯤꯔꯤꯕ? ꯈꯪꯗꯅ ꯍꯥꯏꯔꯤꯅꯤ. ꯈꯪꯉꯗꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ. ꯍꯟꯕꯒ ꯂꯥꯏꯔꯤ, ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ. ꯀꯣꯏꯌꯨ. ꯑꯩꯅꯦ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ. ꯀꯥꯟꯅꯗꯦ, ꯃꯥꯏ ꯃꯔꯝꯗ ꯊꯤꯒꯠꯄ ꯍꯧꯔꯒꯦ ꯁꯤꯗꯩꯗꯤ. ꯍꯣ, ꯀꯣꯟꯅ ꯊꯤꯒꯠꯂꯣ, ꯂꯥꯛꯑꯣ ꯍꯜꯂꯁꯤ. ꯏꯃꯥꯅꯅꯦ ꯉꯟꯅ ꯍꯜꯂꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯣ, ꯍꯟꯁꯦ, ꯅꯪꯅꯤꯌꯦ, ꯑꯩꯅ ꯍꯜꯂꯣꯏꯁꯦ ꯍꯥꯏꯗꯦ. ꯍꯣꯏꯍꯦ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩ.
ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯉꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯨꯍꯦꯟꯕꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯥꯗꯤ ꯃꯆꯥꯅꯨꯄꯤꯅ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯄꯗꯨꯗ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯂꯩꯔꯒꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ?" "ꯑꯩꯅ ꯁꯤꯗ ꯆꯪꯉꯛꯄꯁꯦ ꯌꯥꯝ ꯌꯥꯗꯕꯩ ꯃꯑꯣꯡꯅꯤꯅꯦ." "ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯕ." ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯡꯂꯩꯁꯨ ꯅꯣꯛꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯗꯤ ꯅꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ." ꯂꯨꯍꯦꯟꯕꯤ ꯄꯩꯔꯞ ꯇꯧꯅ, "ꯃꯣꯏ ꯃꯇꯩ ꯃꯅꯥꯎ ꯃꯤꯆꯪ ꯑꯣꯏꯈꯤ, ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯃꯤꯆꯪ ꯑꯣꯏꯅꯅꯕ ꯑꯃ ꯊꯤꯔꯅꯤ." ꯅꯣꯡꯂꯩ ꯅꯣꯛꯂꯗꯨꯅ, "ꯏꯆꯥꯅ ꯊꯤꯗꯣꯏꯔꯣ?" "ꯊꯤꯗꯣꯏꯅꯤ, ꯅꯨꯄꯥꯁꯨ ꯂꯩꯔꯦ." "ꯑꯦ, ꯀꯅꯥ ꯅꯨꯄꯥ?" "ꯃꯃꯤꯡꯁꯨ ꯈꯪꯗꯦ, ꯃꯁꯛꯇꯤ ꯈꯪꯏ, ꯌꯥꯝ ꯂꯥꯏꯔꯕ ꯅꯨꯄꯥ ꯃꯥꯜꯂꯤ." "ꯌꯥꯔꯦꯀꯣ, ꯅꯪ ꯑꯃ ꯑꯣꯏꯔꯣꯏꯗꯕꯗ ꯍꯥꯏꯅꯨ." "ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯃꯥꯁꯦ ꯅꯝꯗꯨꯅ ꯀꯣꯏꯗꯣꯏꯅꯤ, ꯑꯗꯨꯒ ꯏꯃꯥ ꯄꯥꯕ ꯅꯨꯄꯥ ꯁꯦꯜ ꯄꯥꯏꯗꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯊꯤꯡꯉꯛꯄꯗꯤ ꯌꯥꯔꯣꯏꯀꯣ?" ꯅꯣꯡꯂꯩꯅ ꯑꯣꯏꯅ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯏ, "ꯊꯤꯡꯉꯣꯏꯅꯦ ꯊꯤꯡꯉꯣꯏꯅꯦ, ꯏꯄꯥꯒꯤ ꯋꯥꯗꯤꯅꯦ ꯅꯨꯄꯥ ꯃꯁꯥꯗꯪ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ, ꯁꯦꯜꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯏꯄꯥꯅ ꯐꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯀꯅꯤ." ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯨꯍꯦꯟꯕꯤ ꯍꯔꯥꯎꯅ, "ꯑꯌꯥ, ꯑꯁꯦꯡꯕꯩꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯗꯨ ꯅꯨꯄꯥꯗꯣ ꯍꯌꯦꯡꯗꯒꯤ ꯂꯨꯝꯕ ꯆꯠꯀꯦ ꯀꯥꯟꯅꯗꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯃꯃꯥ ꯃꯄꯥꯗ ꯊꯣꯛꯑꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯁꯨ ꯃꯄꯤ ꯁꯤꯟꯊꯅ ꯃꯆꯤꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯝꯃꯤ꯫ "ꯂꯥꯎꯈ꯭ꯔꯁꯅꯨ, ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ, ꯃꯥꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯗꯨꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯃꯁꯦ ꯑꯩ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒꯦ." ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯁꯨ ꯀꯅꯥꯁꯨ ꯉꯥꯏꯗ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯝ ꯑꯃ ꯃꯌꯥ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯨꯍꯦꯟꯕꯤ ꯃꯥꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯝꯃꯤ꯫ ꯊꯤꯒꯠꯄꯗꯒꯤ ꯄꯨꯟꯁꯤꯕꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯃꯤ꯫ ꯂꯨꯍꯦꯟꯕꯤ ꯂꯝꯉꯥꯟꯕꯤꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ "ꯂꯝꯉꯥꯟꯕꯤ, ꯇꯥ ꯄꯨꯟꯁꯤꯕꯗꯣ ꯌꯥꯝ ꯂꯥꯏꯔꯕ ꯃꯥꯜꯂꯤ, ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯑꯝꯇ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ." "ꯑꯦ, ꯑꯗꯨꯗꯤ ꯀꯅꯥꯒ ꯂꯩꯃꯤꯟꯅꯩ ꯍꯥꯏꯒꯦ?" "ꯃꯆꯜ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯈꯛꯇ ꯂꯩꯕ ꯃꯥꯜꯂꯤ, ꯃꯆꯜꯗꯨꯁꯨ ꯄꯤꯛꯏ ꯍꯥꯏ." "ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯇꯅ ꯈꯪꯉꯤꯕ?" "ꯊꯣꯏꯅ ꯍꯥꯏꯔꯛꯄꯅꯤ." "ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ. ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯂꯒ ꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯨꯝꯅ ꯇꯧꯏ." "ꯑꯁ ꯂꯣꯏꯔꯦꯍꯦ, ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯗ." "ꯂꯥꯏꯔꯕꯗꯨꯗꯅꯤ ꯅꯨꯡꯁꯤꯔꯤꯁꯤ, ꯑꯩ ꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ." "ꯁꯥꯟꯅꯅꯤꯡꯉꯗꯤ ꯀꯣꯛ ꯁꯥꯟꯅꯊꯣꯛ ꯌꯥꯗ꯭ꯔꯣ?" "ꯐꯔꯛ ꯇꯥꯗꯧꯕꯅꯤ." "ꯀꯩ ꯐꯔꯛꯅꯣ?" "ꯃꯥꯗꯣ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏ, ꯈꯨꯔꯥꯇꯣꯝꯕ ꯍꯣꯏꯗ." "ꯑꯦ, ꯑꯗꯨꯒꯤ ꯋꯥꯕꯨ ꯀꯩꯅꯣ, ꯃꯥꯅ ꯍꯜꯂꯛꯄꯗꯣ ꯉꯥꯏꯔ ꯂꯣꯏꯔꯦ." "ꯌꯥꯏꯅꯦ, ꯅꯪꯅ ꯍꯥꯏꯗꯣ, ꯍꯣꯔꯦꯟꯗꯤꯅꯦ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯒꯦ ꯀꯥꯟꯅꯗꯦ." "ꯉꯥꯏꯌꯣ ꯉꯥꯏꯌꯣ, ꯑꯩꯗꯤꯅꯦ ꯂꯥꯞꯇꯛꯅ ꯀꯨꯝꯍꯩ ꯌꯦꯡꯖꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯨꯍꯦꯟꯕꯤꯁꯨ ꯄꯨꯟꯁꯤꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯨꯍꯦꯟꯕꯤ ꯄꯨꯟꯁꯤꯕ ꯎꯕꯗ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯇꯥ ꯄꯨꯟꯁꯤꯕ!" ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯍꯦꯟꯕꯤ ꯄꯨꯟꯁꯤꯕꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ, "ꯇꯥ ꯄꯨꯟꯁꯤꯕ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." ꯄꯨꯟꯁꯤꯕ ꯃꯥꯗꯤ ꯂꯨꯍꯦꯟꯕꯤ ꯎꯕꯗ ꯅꯍꯥꯟꯋꯥꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯄꯥꯝꯒꯦ?" "ꯅꯪ ꯄꯥꯝꯃꯤ." ꯄꯨꯟꯁꯤꯕ ꯂꯨꯍꯦꯟꯕꯤꯗ ꯈꯥꯅ ꯌꯦꯡꯗꯨꯅ, "ꯅꯨꯄꯤꯅ ꯑꯗꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯨꯄꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ." ꯂꯨꯍꯦꯟꯕꯤꯅ ꯁꯨꯝ ꯈꯨꯝꯂꯛꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯂꯨꯍꯦꯟꯕꯤꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯍꯟꯗꯦ꯫ "ꯑꯩ ꯅꯪ ꯄꯥꯝꯃꯤ, ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤ." "ꯅꯨꯄꯤꯅ ꯈꯔ ꯈꯔ ꯂꯦꯝꯕ ꯇꯝꯃꯨ, ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄꯁꯨ ꯄꯤꯔꯛꯀꯅꯨ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯄꯨꯟꯁꯤꯕ ꯇꯥꯅꯅꯕ ꯂꯥꯎꯍꯧꯔꯤ, "ꯇꯥ ꯄꯨꯟꯁꯤꯕ, ꯑꯩ ꯅꯪ ꯅꯨꯡꯁꯤ, ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯤꯀꯣ." ꯂꯨꯍꯦꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯗꯨ ꯃꯔꯨꯝ ꯑꯃꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ "ꯀꯩꯅꯣ ꯂꯨꯍꯦꯟꯕꯤ, ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯛꯏ." "ꯌꯦꯡꯅꯤꯡ ꯌꯦꯡꯁꯅꯨ, ꯃꯋꯥ ꯂꯧꯗꯦ. ꯑꯩ ꯏ ꯌꯥꯝ ꯀꯥꯏꯗ." "ꯍꯣꯏꯕ, ꯑꯗꯣ ꯀꯣꯟꯅ ꯀꯥꯔꯣꯕ, ꯌꯨꯝ ꯍꯜꯂꯁꯤ ꯂꯥꯛꯑꯣ." ꯂꯝꯉꯥꯟꯕꯤꯅ ꯅꯝꯗꯨꯅ ꯂꯨꯍꯦꯟꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯂꯩꯒ ꯊꯝꯕꯥꯜꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥ ꯑꯁꯤꯅ ꯈꯨ ꯈꯨ ꯀꯥꯝꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ?" "ꯏꯃꯥ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ." "ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ?" "ꯍꯣ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯦ, ꯌꯥꯔꯛꯇ꯭ꯔꯦ, ꯑꯗꯨꯁꯨꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯩꯅ ꯍꯥꯏꯕꯗ." ꯅꯣꯡꯂꯩ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯊꯝꯕꯥꯜꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯔꯤ, "ꯃꯁꯤ ꯀꯌꯥꯗ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯪꯅ. ꯍꯦꯛ ꯇꯧꯔꯒ ꯅꯨꯄꯤ ꯅꯨꯄꯤ. ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ."
Nang amane wayang ngangningdeko namaina marol ama ikaiba khangdriba nusiba phangge hairadi khara sumai thaba tabani nonglaisu machagi mateng pangsilai chumi chumi chana hai phangdriba phawa tanagadabani luhenbi hauji khakta da momo nok thorak aduni paba idea de phau tanadoini tanau ipa na yai thambal machadu da yengdana taja ningkhidri awoiba mapa sungai macha sumangai chap hek manajai somda su punsiba luhen bana hairakli batu tawrakli ba mawong sing asida saung murum soli nupi ni kai mama ya dutha asukam ne kai khangdaba nupi ri ai thengna sarakchi lai jama so mabung na murum son batu tara duna hairai ta chau kana nupi no laye ikai khangdabi ama aya inamaro he kadai digi na namano nate ko nate mani ai khangi asi haiduna anganga oibaga harau chenthokki punsiba masu maraibak ta makhutna thamjarami pelabani da aidi numitu so du makhawjinki luhenbi madi ngasi su numidang wairam gi matam bungai duna laikre haina numidang wairam gi matam oiraklabada luhenbi di ngarang gi matawgumna punsiba thoklakpa ngairami punsiba masu moli thoklakpadu ubada taha punsiba gi maikai tamna jinsilai ta punsiba ngai khuo punsiba su luhenbi na jinsilakpadu ubada suklap tawkhre luhenbi masamana ga hairap semnaga yamna ikaiba gi mawongdaga hairai ta punsiba ai nangbu yam nungsi ibani nungsinarase si phauda yam ikai haizarini punsiba luhenbi da ngaglap yingduna hairai ngarang tawriduga ngasi tawreiba mawongsiga othokna janakidri ta punsiba aina haizabase amta yabiyoba ai nangi mangda yam ikai hanjin hai haidana yam yengningdeko hanto oi chatke wahai du khak hairamduna chatkirami luhenbi madi chatkriba punsiba da sauna yenghori nongma gi suasum haujinki luhenbi masu punsiba bu tanaba leplamde nungthilge matamni punsiba ngarang dagi thabak chatpa leplammi laije su mabungna ngarang dagi yumdagi chathoktana leibaduda yamna harauba phaujarami tacho aikhoi inamado masak yam yengningibo laije mabunggi masamado hatuna hairakpani ichanthoi inamaga leiteko leidudi kaida leiriba nangna nahan ikai khangdabi nupi haina palido inama natro akhoi inamado ikai ba khangdabra punsibana machalna nganglibado khumba nangdringaida tungdagi nupi amagi khonjelna hairai nukside di hairaga nachanupi dana aise naname ikai khangdabi hailerami hoida ikai khangdabi hairasu kaisa sawbide nangna nuksirabanina machil manau anidu luhenbi da fatlangna tungon thoktuna yenglai punsiba madi khangpri pukhangi luhenbi ubada laija madi manamani khaladuna harau luhenbi da yengduna kauzarai inama luhenbi su nukmi tawna khumlai haune asi haiduna mana leirakpa achapot sing adu laija da pirami ichanthoi se nangi achapot leirakpani aya yam yami inama luhenbi laija gi makokta nungsina nan thabiduna sidagidi inamana adum leiradabani punsibadi sauningna luhenbigi makhut paiduna thongal da chingthorai nangsibu kamai ngangla doino asamne ikai khangduduba ikai khangdrise nangbu nushibagini khangaba aikoi yumse kamaina khangdana laini nangse khangu uningaktana hek thiraga laibani tawbayam ngamina nangsu anamni phasana kali yare nayumda halu mina uraga phasade hoi he hange nangni ye luhenbisu punsibada nokselamnaduna mayumda hankirami matamna kanabu sungaibida adumak haujinki punsiba thabak surubagi wana mayum maikai tamna halakpagi lambi aduda thembiga thaubaga su nokmi wari sanaduna leiribadu urami thembi masu punsiba ubada tawragi matagumna thaubugi makhuta satpairami thaubusu punsibana laklibadu ubada hairai thembi asigi nupasina hangidu natro mani masak siyem setliba visual siga ubada hangoiba ma yaw ta thawbana haisu haibani onthokna haina khidre phibam siga punsiba tarasanu matagumna sanariba wari sing ado punsiba masu ngangnariba pumba taba oibana sukimatik nungaitaba haibadu oirami aduga mana yamna nungsijakiba thembi makna mangonda hanthana yengbase ubada thamoi adu khangna naba phaurai wakalsu nungaita mayumda hanjilakpani luhenbina pakhatna makhoigi imungdagi chenthorakpaga punsibana imungda change tawbaga anidu thengainarami punsiba madi kharaga nungaitana leibaga luhenbina makhoigi imungdagi thoklakpaga
ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯅ ꯂꯨꯍꯦꯟꯕꯤꯗ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯔꯛꯏ꯫ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯍꯥ? ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯂꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯣꯏꯒꯨꯝꯕ ꯀꯌꯥꯁꯤ ꯂꯩꯕꯅꯅꯤ ꯅꯨꯄꯥꯁꯤꯡꯅ ꯍꯟꯊꯅ ꯌꯦꯡꯂꯤꯕ꯫ ꯅꯪꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯥ ꯅꯍꯥꯗ ꯆꯒꯠ ꯆꯒꯠ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅꯦ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯏ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯇꯞꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯛꯄꯗ ꯄꯨꯟꯁꯤꯕꯅ ꯃꯔꯛ ꯐꯠꯊꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯏꯀꯥꯏ ꯈꯪꯗꯅ ꯁꯤꯈꯤꯕꯐꯥꯎ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯅꯦ꯫ ꯂꯨꯍꯦꯟꯕꯤ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯁꯥꯎꯅ ꯉꯥꯡꯂꯛꯄꯁꯤ ꯎꯕꯗ ꯊꯃꯣꯏꯗꯨ ꯈꯪꯅꯥ ꯅꯥꯕ ꯐꯥꯎꯔꯛꯄꯒꯨꯝ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯃꯥ ꯃꯈꯥ ꯇꯥꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯄꯨꯟꯁꯤꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯗꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯄꯨꯟꯁꯤꯕ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯄꯨꯟꯁꯤꯕ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯄꯥꯈꯠꯅ ꯃꯆꯟꯅ ꯍꯤꯞꯂꯤꯕꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯟꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯥꯏꯖꯁꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯅꯪ ꯂꯥꯛꯑꯕꯣ? ꯏꯅꯝꯃꯗꯤ ꯎꯗꯤ ꯆꯠꯈ꯭ꯔꯕꯣ? ꯀꯅꯥꯒꯤ ꯅꯅꯝꯃꯅꯣ? ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤꯗꯣ ꯏꯅꯝꯃ ꯍꯥꯏꯒꯅꯨ ꯏꯆꯟꯊꯣꯏꯕꯤ꯫ ꯇꯥꯆꯧ, ꯑꯩꯅ ꯏꯁꯥ ꯉꯝꯗꯕꯁꯦ ꯏꯅꯝꯃꯅ ꯁꯦꯕꯥ ꯇꯧꯕꯤꯌꯦ꯫ ꯅꯪ ꯏꯅꯝꯃꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ, ꯍꯥ? ꯀꯔꯤ? ꯏꯆꯟꯊꯣꯏꯕꯤꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕ? ꯀꯣꯛꯁꯨ ꯃꯌꯥꯝ ꯉꯥꯎꯔꯛꯏꯅꯤ ꯉꯁꯥꯏ꯫ ꯑꯗꯨꯒꯅꯦ, ꯑꯩꯁꯦ ꯀꯃꯥꯏꯅ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯃꯤꯠꯁꯦ ꯇꯞꯅ ꯄꯥꯡꯉꯛꯄꯗ ꯐꯃꯨꯡꯗ ꯍꯤꯞꯄꯒꯁꯨ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒꯀꯣ ꯏꯅꯝꯃꯅ ꯑꯩꯒꯤ ꯅꯥꯀꯟꯗꯁꯨ ꯐꯝꯃꯒ ꯂꯩꯔꯝꯃꯤꯕ꯫ ꯄꯨꯟꯁꯤꯕ ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯆꯟꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯨꯍꯦꯟꯕꯤꯅ ꯊꯦꯡꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯕ ꯃꯆꯟꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯈꯜꯂꯨꯔꯒ ꯃꯁꯥ ꯃꯊꯟꯇ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯦ ꯀꯔꯤꯅꯨꯡꯒꯤ ꯂꯨꯍꯦꯟꯕꯤꯗ ꯉꯥꯡꯂꯨꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯨꯍꯦꯟꯕꯤꯅ ꯃꯉꯣꯟꯗ ꯋꯥꯔꯧꯅ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ꯫ ꯁꯣꯝꯗꯁꯨ ꯂꯨꯍꯦꯟꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯧꯉꯝꯕꯤꯒꯤ ꯁꯛꯅꯣꯜ ꯂꯧꯔꯤꯕꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯈꯪꯕꯤꯔꯝꯗ꯭ꯔꯦ꯫ ꯂꯨꯍꯦꯟꯕꯤ ꯉꯁꯤꯗꯤ ꯄꯨꯟꯁꯤꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯍꯦꯟꯕꯤ ꯉꯔꯥꯡꯗꯒꯤꯅꯤ ꯃꯥꯅ ꯀꯥꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯆꯥꯒꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯁꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯂꯩ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯅꯨꯄꯤ, ꯅꯆꯥ ꯅꯨꯄꯤꯗꯣ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ? ꯑꯝꯇ ꯍꯧꯗꯣꯛꯎꯆꯣ ꯆꯠꯂꯣ꯫ ꯑꯗꯨꯒꯅꯦ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯄꯤꯖꯧ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯥꯛ ꯆꯥꯈꯤꯗꯦ꯫ ꯍꯣꯏ ꯅꯨꯄꯥ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ꯫ ꯂꯨꯍꯦꯟꯕꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯃꯃꯥꯅ ꯆꯪꯂꯛꯂꯤꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅ ꯇꯨꯝꯂꯤꯕꯗꯨ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯏꯆꯥꯊꯣꯏ, ꯁꯦ ꯍꯧꯒꯠꯂꯣꯁꯦ, ꯃꯇꯝꯁꯦ ꯐꯅ ꯊꯦꯡꯂꯦ꯫ ꯁꯨꯝ ꯇꯨꯝꯁꯤꯜꯂꯕꯗꯤꯅꯦ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ꯫ ꯂꯨꯍꯦꯟꯕꯤ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥꯕꯨ ꯍꯧꯗꯣꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯇꯥꯕ꯭ꯔꯣ? ꯁꯦ ꯍꯧꯒꯠꯂꯣꯁꯦ꯫ ꯍꯟꯗꯛꯇꯤ ꯂꯨꯍꯦꯟꯕꯤꯁꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯄꯥꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯉꯥꯛꯇꯪꯒ ꯇꯨꯝꯈꯤꯒꯦ, ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯋꯦꯕ꯫ ꯍꯩꯃꯥ, ꯀꯌꯥꯝ ꯀꯟꯅ ꯉꯥꯎꯔꯤꯅꯣꯅꯦ? ꯂꯨꯍꯦꯟꯕꯤ ꯍꯟꯗꯛꯃꯨꯛꯇꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥꯕꯨ ꯍꯧꯗꯣꯛꯈꯤꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯇꯨꯝꯖꯔꯁꯅꯨ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯃꯆꯟꯒ ꯃꯁా ꯉꯝꯗꯕꯒ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯨꯍꯦꯟꯕꯤꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯂꯨꯍꯦꯟꯕꯤꯅ ꯍꯦꯛ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ, ꯂꯥꯛꯄ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯂꯥꯏꯖꯃꯥꯗꯤ ꯃꯕꯨꯡꯅ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯏꯅꯝꯃ ꯎꯅꯔꯨꯏꯔꯣ? ꯄꯨꯟꯁꯤꯕ ꯃꯆꯜꯒꯤ ꯃꯃꯥꯡꯗ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯎꯅꯔꯨꯏꯅꯦ꯫ ꯑꯗꯣ ꯏꯅꯝꯃꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯄꯨꯟꯁꯤꯕ ꯃꯆꯟꯒꯤ ꯋꯥꯍꯩꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯍꯪꯕ ꯂꯦꯞꯂꯝꯗꯦ꯫ ꯏꯅꯝꯃꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯉꯦ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ꯫ ꯄꯨꯟꯁꯤꯕ ꯃꯥꯗꯤ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯉꯁꯤꯗꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯈꯪꯎ ꯎꯔꯛꯏ꯫ ꯂꯨꯍꯦꯟꯕꯤꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯈꯪꯍꯧꯗꯦ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯐꯗꯤ ꯐꯖꯕ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤꯗꯣ꯫ ꯂꯥꯏꯖꯁꯨ ꯃꯕꯨꯡꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ,
ꯏꯅꯝꯃꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯒꯅꯨ ꯈꯪꯉꯕ? ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯔꯣꯏ ꯏꯆꯟ ꯊꯣꯏꯕꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ꯫ ꯂꯥꯏꯖꯃꯥꯁꯨ ꯃꯕꯨꯡꯒꯤ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯅ ꯃꯀꯥꯂꯥꯝꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯂꯨꯍꯦꯟꯕꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯆꯥꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ꯫ ꯊꯝꯕꯥꯜ ꯃꯆꯥꯅ ꯍꯤꯞꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ?" ꯂꯨꯍꯦꯟꯕꯤꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦ, ꯀꯣꯛꯁꯦ ꯈꯤꯇꯪ ꯉꯥꯎꯕ ꯈꯛꯇꯅꯤ." "ꯏꯃꯥꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯍꯥꯏꯌꯨ, ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ?" ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯪꯖꯤꯜꯂꯛꯄ ꯑꯁꯤꯗ ꯂꯨꯍꯦꯟꯕꯤꯁꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯂꯛꯏ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯏꯃꯥ, ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯏꯆꯥꯅꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯏꯃꯥꯅ ꯍꯦꯛꯇ ꯐꯥꯔꯒ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ, ꯑꯗꯨꯒꯤꯕꯨ ꯀꯞꯄꯤꯕ?" ꯑꯃꯨꯛꯁꯨ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ, "ꯁꯨꯝ ꯀꯞꯂꯕꯗꯤꯅꯦ ꯅꯁꯛꯇꯣ ꯊꯤꯖꯤꯟꯈꯤꯅꯤ, ꯀꯞꯄ ꯇꯣꯛꯎ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ." ꯂꯨꯍꯦꯟꯕꯤꯁꯨ ꯀꯞꯂꯤꯕꯗꯨ ꯇꯣꯛꯂꯝꯃꯤ꯫ "ꯑꯗꯨꯅꯤꯗꯅ, ꯏꯆꯥꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎ. ꯏꯃꯥ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯒꯦ, ꯑꯗꯨꯒꯅꯦ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ." ꯂꯨꯍꯦꯟꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯊꯣꯛꯄ ꯑꯁꯤꯅ ꯋꯥꯈꯜꯗꯨ ꯏꯌꯥꯡ ꯌꯥꯡꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯄꯨꯟꯁꯤꯕꯁꯨ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯍꯦꯟꯕꯤꯒ ꯊꯦꯡꯅꯔꯕꯗꯤ ꯈꯟꯗꯨꯅ ꯂꯨꯍꯦꯟꯕꯤꯅ ꯂꯩꯔꯝꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯄꯅꯤ, ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯄꯨꯟꯁꯤꯕ ꯃꯊꯟꯇ ꯎꯪꯗꯨꯅ ꯐꯝꯂꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯀ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕ ꯃꯥꯜꯂꯤ, ꯃꯁꯛ ꯐꯥꯎꯕ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ." ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯊꯦꯝꯕꯤ ꯀꯞ ꯀꯞꯇꯨꯅ ꯃꯃꯥꯗ ꯋꯥꯀꯠꯂꯤ, "ꯏꯃꯥ, ꯅꯪꯅ ꯁꯤꯟꯕꯤꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯉꯥꯡꯉꯝꯃꯤ." ꯄꯥꯟꯍꯩꯕꯤꯁꯨ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯈꯪꯍꯧꯗ꯭ꯔꯤ. ꯃꯤꯅ ꯃꯥꯁꯦ ꯁꯦꯜ ꯄꯥꯏ ꯍꯥꯏꯕꯗꯨꯗ ꯏꯆꯥꯒ ꯈꯪꯅꯍꯜꯂꯨꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯒꯦ? ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯃꯦꯗꯅ. ꯑꯗꯨꯒꯤꯕꯨ ꯏꯆꯥꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯒꯗ꯭ꯔꯣ? ꯅꯨꯄꯤ ꯊꯤꯔꯒ ꯊꯤꯔꯝꯃꯦꯗꯅ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ, ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯃꯨꯛ ꯈꯜꯂꯒ ꯂꯣꯏꯔꯦ. ꯏꯃꯥꯒꯤ ꯁꯦꯜ ꯄꯥꯏꯕꯗꯣ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥꯅ ꯊꯦꯡꯉꯛꯄ ꯌꯥꯔꯔꯣꯏ ꯍꯟꯗꯛꯇꯤ." ꯄꯥꯟꯍꯩꯕꯤ ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯐꯝꯗ ꯉꯥꯡꯂꯨꯔꯕ ꯉꯝꯂꯨꯗꯦ꯫ ꯃꯆꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯆꯠꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯏꯃꯪ ꯃꯪꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧ ꯎꯕꯗ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯈꯨꯔꯥ." "ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ. ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯥꯏꯔꯛꯎꯀꯣ. ꯑꯅꯥꯕꯗꯣ ꯌꯥꯝꯅ ꯀꯨꯏꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕ ꯐꯠꯇꯦ." "ꯍꯣꯏ ꯈꯨꯔꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯕꯛ ꯂꯦꯞꯇꯅ ꯁꯨꯔꯛꯄꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯁꯦꯜ ꯄꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯁꯦꯜꯗꯨ ꯂꯧꯔꯗꯨꯅ ꯊꯕꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯨꯍꯦꯟꯕꯤꯅ ꯍꯦꯛ ꯍꯦꯛ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯝꯃꯤ, "ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯤꯀꯣ ꯃꯥꯅ ꯑꯩꯕꯨ ꯍꯦꯛ ꯍꯦꯛ ꯉꯥꯏꯔꯝꯕꯗꯣ." ꯁꯣꯟꯅ ꯁꯣꯟꯅ ꯃꯄꯤꯗꯨꯁꯨ ꯈꯖꯤꯛ ꯆꯦꯟꯊꯔꯛꯏ, "ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯈ꯭ꯔꯕꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯆꯩꯅꯥ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯐꯥꯎꯔꯛꯂꯤ. ꯁꯤꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯔꯥ?" ꯋꯥꯈꯜꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯂꯨꯍꯦꯟꯕꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯂꯨꯍꯦꯟꯕꯤꯗꯨ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯄꯨꯟꯁꯤꯕꯗꯨꯗꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯨꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯨꯍꯦꯟꯕꯤ ꯃꯥꯗꯤ ꯅꯣꯛ ꯅꯣꯛꯇꯅ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯂꯨꯍꯦꯟꯕꯤꯅ ꯅꯨꯄꯥ ꯑꯃꯗꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯎꯕꯗ ꯐꯥꯊꯕ ꯉꯝꯗ ꯁꯥꯎꯅꯤꯡꯅ ꯂꯨꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯂꯨꯍꯦꯟꯕꯤ ꯃꯥꯗꯤ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯨꯟꯁꯤꯕꯅ ꯃꯃꯤꯠ ꯈꯥꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯈꯪꯍꯟꯍꯜꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯨꯍꯦꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯄꯨꯟꯁꯤꯕꯅ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ "ꯊꯥꯗꯣꯛꯑꯣ, ꯑꯩꯒꯤ ꯈꯨꯠꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ." ꯄꯨꯟꯁꯤꯕ ꯃꯥꯁꯨ ꯂꯨꯍꯦꯟꯕꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯨꯍꯦꯟꯕꯤꯗꯤ ꯄꯨꯟꯁꯤꯕꯕꯨ ꯈꯔ ꯋꯥꯔꯧꯔꯒ ꯂꯩꯕꯒ ꯉꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯤ꯫
ꯄꯨꯟꯁꯤꯕꯁꯨ ꯂꯨꯍꯦꯟꯕꯤꯗ ꯈꯝꯕꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ꯫ ꯂꯨꯍꯦꯟꯕꯤ ꯃꯥꯁꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯅ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯕꯗ ꯅꯪꯉꯣꯟꯗ ꯆꯤꯛꯄ꯭ꯔꯣ? ꯁꯥꯟꯅꯅꯤꯡꯉꯒ ꯁꯥꯟꯅꯅꯤ, ꯁꯥꯟꯅꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯑꯇꯣꯞꯄ ꯀꯣꯏꯗ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯉꯣꯟꯗ ꯀꯥꯏꯍꯧꯔꯛꯏꯅꯣ? ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯇꯣꯞꯄ ꯀꯣꯏꯕ ꯇꯥꯕꯅꯤ꯫ ꯂꯨꯍꯦꯟꯕꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯄꯨꯟꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯃꯈꯣꯏꯗꯣ ꯃꯔꯤꯟ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯄꯨꯟꯁꯤꯕꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯈꯪꯐꯥ ꯑꯃꯨꯛ ꯐꯥꯔꯛꯏ꯫ ꯉꯥꯏꯈꯣ, ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯒꯗꯕ? ꯄꯨꯟꯁꯤꯕ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯆꯟꯊꯣꯏꯕꯤꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯒ ꯑꯩꯅ ꯑꯃꯨꯛꯁꯨ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯉꯥꯡꯍꯩꯗꯕ ꯍꯩꯍꯩꯗꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯄꯨꯟꯁꯤꯕꯅ ꯏꯪꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯨꯍꯦꯟꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯇꯨꯅ ꯂꯨꯍꯦꯟꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯋꯥꯔꯧꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯉꯥꯏꯍꯥꯛꯀꯤ ꯅꯠꯇꯦ꯫ ꯑꯩ ꯅꯪꯕꯨꯗꯤ ꯑꯃꯣꯠꯄ ꯑꯝꯇ ꯌꯥꯎꯗꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯃꯤꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤ ꯍꯥꯏꯔꯨꯔꯒ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯧꯉꯝꯕꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯈꯤꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯥꯏꯔꯔꯣꯏ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ꯫ ꯄꯨꯟꯁꯤꯕ ꯇꯞꯅ ꯂꯨꯍꯦꯟꯕꯤꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯁꯦ, ꯀꯞꯀꯅꯨ꯫ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯗꯤ ꯅꯣꯛꯑꯒꯇ ꯂꯩꯕꯅ ꯄꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯅꯪꯉꯣꯟꯗ ꯉꯥꯡꯂꯔꯣꯏ, ꯆꯩꯔꯔꯣꯏ꯫ ꯅꯪꯕꯨ ꯉꯥꯡꯂꯨ ꯆꯩꯔꯨꯕꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯤ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯝꯒꯅꯨ꯫ ꯑꯩ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯉꯥꯏꯔꯝꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯅ ꯆꯠꯇꯨꯅ ꯅꯪꯕꯨ ꯂꯩꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯖꯕꯅꯤ꯫ ꯃꯗꯨꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯪꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯂꯨꯍꯦꯟꯕꯤꯅ ꯄꯨꯟꯁꯤꯕꯗ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯨꯡꯁꯤꯅ ꯂꯨꯍꯦꯟꯕꯤꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯀꯞꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯨꯍꯦꯟꯕꯤꯁꯨ ꯀꯞꯂꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯏꯁꯤꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯍꯣꯏꯕ, ꯃꯥꯅꯦꯕ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯪꯒꯦ꯫ ꯀꯩꯅꯣ ꯍꯪꯉꯣ꯫ ꯅꯪꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ? ꯂꯨꯍꯦꯟꯕꯤ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯀꯧꯏ꯫ ꯄꯨꯟꯁꯤꯕ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯈꯤꯈꯤ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯅꯣꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯣꯛꯑꯔꯣꯏꯕ꯫ ꯁꯦ, ꯀꯩ ꯀꯧꯒꯦꯕ? ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤꯡ ꯐꯥꯎꯕ ꯈꯪꯗꯦ꯫ ꯍꯥꯏꯔꯛꯑꯣꯕ, ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ꯫ ꯂꯨꯍꯦꯟꯕꯤ ꯀꯧꯏ꯫ ꯋꯥ, ꯁꯛꯇꯒꯤ ꯃꯤꯡꯅ ꯍꯦꯟꯅ ꯐꯖꯩ꯫ ꯑꯩꯕꯨ ꯌꯥꯝ ꯊꯤꯕꯩ ꯃꯑꯣꯡꯗ? ꯐꯖꯩꯗ ꯐꯖꯩꯗ, ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯅꯨꯄꯤ ꯑꯃꯅ ꯄꯨꯟꯁꯤꯕꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ꯫ ꯊꯥ ꯄꯨꯟꯁꯤꯕ! ꯄꯨꯟꯁꯤꯕꯁꯨ ꯂꯨꯍꯦꯟꯕꯤꯁꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯊꯦꯝꯕꯤ ꯃꯥꯗꯤ ꯄꯨꯟꯁꯤꯕꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯥ ꯄꯨꯟꯁꯤꯕ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯃꯣꯏ꯫ ꯄꯨꯟꯁꯤꯕ ꯃꯥꯗꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯦꯟꯕꯤ ꯃꯥꯗꯤ ꯃꯄꯤ ꯏꯔꯥꯠꯆꯦꯅ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯦꯝꯕꯤꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯂꯨꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯛꯏ꯫ ꯂꯨꯍꯦꯟꯕꯤ, ꯆꯠꯈꯤꯅꯨ꯫ ꯊꯥ ꯄꯨꯟꯁꯤꯕ, ꯑꯩꯕꯨ ꯐꯥꯔꯅꯨ꯫ ꯅꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯑꯩ ꯌꯦꯠꯅꯤꯡꯗ꯭ꯔꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯨꯍꯦꯟꯕꯤꯁꯨ ꯄꯨꯟꯁꯤꯕꯗ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯄꯥꯝꯃꯨꯖꯅ ꯌꯦꯡꯖꯔꯛꯏ꯫ ꯊꯥ ꯄꯨꯟꯁꯤꯕ, ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯩꯒꯤ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨꯀꯣ꯫ ꯂꯩꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯊꯗꯠꯄ ꯉꯝꯂꯣꯏ꯫ ꯊꯦꯝꯕꯤꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯨꯍꯦꯟꯕꯤꯗ ꯁꯥꯎꯔꯞ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯨꯜꯂꯒ ꯀꯣꯏꯔꯝꯃꯤꯗꯨꯅ? ꯂꯨꯍꯦꯟꯕꯤꯁꯨ ꯊꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯀꯣꯏꯒꯦꯅ ꯀꯣꯏꯔꯤꯕ ꯅꯊꯧ ꯅꯠꯇꯦ꯫ ꯊꯦꯝꯕꯤ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ, ꯏꯕꯦꯝꯃ, ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯎ꯫ ꯃꯍꯥꯛꯁꯦ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯗꯅ ꯆꯔꯥ ꯍꯦꯟꯕ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯀꯩꯁꯨ ꯃꯉꯣꯟꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯑꯁꯤꯗꯅꯦ ꯑꯇꯣꯞꯄ ꯁꯦꯜ ꯄꯥꯏꯕ ꯑꯃ ꯊꯤꯖꯍꯧ꯫ ꯂꯨꯍꯦꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯂꯥꯏꯔꯕꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯁꯨ ꯏꯊꯟꯇꯅꯤ,
ꯏꯃꯥꯒ ꯄꯥꯕꯒꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯑꯩꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯕꯁꯦ ꯃꯉꯣꯟꯗ ꯂꯩꯕꯗ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯖꯔꯤꯕ꯫ ꯊꯦꯝꯕꯤꯗꯤ ꯂꯨꯍꯦꯟꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯨꯍꯦꯟꯕꯤꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕꯗꯒꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯅꯣꯛꯂꯛꯄ ꯑꯁꯤꯗ ꯂꯨꯍꯦꯟꯕꯤꯁꯨ ꯈꯖꯤꯛꯈꯛ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯊꯕꯛ ꯁꯨꯗ꯭ꯔꯁꯨ ꯌꯥꯔꯦ, ꯏꯅꯥꯛ ꯈꯨꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯐꯪꯉꯕꯅꯤꯅ"꯫ ꯂꯨꯍꯦꯟꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯑꯩꯁꯨ ꯑꯩꯒꯤ ꯂꯟ ꯊꯨꯝꯁꯦ ꯁꯦꯟꯅꯕꯤꯅꯕ ꯂꯥꯏꯔꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯕꯅꯤꯅ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ"꯫ ꯅꯥꯀꯟꯗꯒꯤ ꯑꯃꯨꯕꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯅꯥꯇꯣꯟꯗꯒꯤ ꯃꯍꯤ ꯆꯦꯟꯊꯔꯛꯑꯦ"꯫ ꯑꯃꯨꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯃꯨꯕꯗ ꯁꯠ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯛꯄꯗ ꯂꯥꯟꯉꯝꯕꯤꯒ ꯀꯣꯔꯧꯒ ꯑꯃꯨꯕꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯨꯍꯦꯟꯕꯤ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯈꯛꯇꯗꯁꯨ ꯅꯤꯡꯁꯤꯡꯂꯛꯏ, ꯉꯁꯥꯏ ꯂꯥꯟꯉꯝꯕꯤꯒ ꯃꯥꯒ ꯀꯣꯔꯧ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯥꯟꯉꯝꯕꯤꯒ ꯀꯣꯔꯧꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯥꯁꯨ ꯀꯣꯔꯧꯒ ꯂꯥꯛꯃꯤꯟꯅꯕ ꯑꯃꯨꯕꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯅꯤ ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕ꯫ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯃꯥꯏ ꯑꯗꯨ ꯅꯣꯛꯈꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯂꯨꯍꯦꯟꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯂꯥꯟꯉꯝꯕꯤꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯈꯔ ꯏꯀꯥꯏꯔꯗꯤ ꯌꯨꯝꯗ ꯍꯥꯟꯅ ꯑꯝꯇ ꯍꯟꯅꯕ ꯇꯧꯔꯁꯤ, ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕꯤ ꯂꯩꯁꯥꯕꯤꯁꯨ"꯫ ꯂꯨꯍꯦꯟꯕꯤ ꯁꯨꯛꯇꯨꯅ, "ꯌꯥꯔꯦ ꯕꯥ"꯫ ꯂꯥꯟꯉꯝꯕꯤꯁꯨ ꯍꯟꯗꯦ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯕ ꯄꯥꯈꯪ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ"꯫ ꯄꯨꯟꯁꯤꯕꯁꯨ ꯏꯀꯥꯏꯅ ꯂꯨꯈꯝꯗꯨꯗ ꯅꯥꯜꯂꯝꯃꯤ꯫ ꯂꯨꯍꯦꯟꯕꯤ ꯆꯠꯂꯝꯗꯥꯏꯗ ꯄꯨꯟꯁꯤꯕꯗ ꯇꯨꯃꯤꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯨꯍꯦꯟꯕꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯄꯗ ꯑꯅꯤꯗꯨ ꯑꯃꯒ ꯑꯃꯒ ꯃꯤꯆꯥꯟꯅꯔꯝꯃꯤ꯫ ꯂꯨꯍꯦꯟꯕꯤ ꯏꯀꯥꯏꯅ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯨꯟꯁꯤꯕꯒ ꯂꯨꯍꯦꯟꯕꯤꯒꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫